ꯅꯪꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯛꯂꯦ ꯌꯧꯔꯛꯂꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯍꯤꯌꯥꯡꯒꯩ ꯊꯥ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯅ ꯊꯥ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒ ꯅꯨꯡꯁꯤ ꯀꯤꯁꯤ ꯊꯤꯅ ꯊꯥ꯫ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯅ ꯊꯥ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯍꯔꯥꯎꯐꯝ ꯈꯪꯗ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯡꯅ ꯃꯍꯥꯛꯄꯨ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯂꯥꯛꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯡꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯊꯣꯏꯕꯤ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯦꯛꯇꯨꯅ, ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ, ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛꯀꯧꯕ ꯇꯥꯕ꯫ ꯀꯨꯏꯗ꯭ꯔꯤ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯪ ꯉꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯦ, ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯗꯣꯝ ꯈꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯆꯦ ꯊꯣꯛꯄꯤ ꯊꯥꯔꯤꯛ ꯑꯗꯨ ꯃꯈꯨꯠꯇ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯍꯩꯃꯥ ꯏꯆꯦ, ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯨ ꯑꯩꯒꯤ ꯐꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ, ꯍꯧꯖꯤꯛꯇ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯕꯅꯤ, ꯆꯥꯛꯀꯧ ꯆꯠꯄꯗ ꯏꯟꯅꯕ ꯍꯥꯏꯗꯅ꯫ ꯍꯩꯃꯥ, ꯌꯥꯝ ꯐꯖꯩꯅꯤ ꯏꯆꯦ, ꯃꯆꯨꯀꯥꯁꯦ ꯏꯪ ꯏꯪ ꯂꯥꯎꯔꯗꯅ ꯏꯆꯦꯗ ꯌꯥꯝ ꯄꯛꯆꯔꯅꯤ ꯐꯤꯁꯦ꯫ ꯑꯩꯁꯨꯅꯦ ꯃꯆꯨꯁꯦ ꯄꯥꯝꯃꯟꯗꯅ ꯍꯦꯛꯇ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯅꯣꯏ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯂꯕ꯭ꯔꯥ? ꯊꯥꯔꯤꯛꯀꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ, ꯂꯥꯛꯇ꯭ꯔꯤꯗ ꯏꯆꯦ, ꯍꯌꯦꯡꯒꯨꯝꯕꯗꯤ ꯂꯥꯛꯀꯦ ꯍꯥꯏꯔꯔꯤꯅꯤꯗ, ꯃꯇꯝꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ꯫ ꯍꯌꯦꯡꯒꯨꯝꯕꯗꯤ ꯂꯥꯛꯄ ꯌꯥꯏ꯫ ꯅꯪꯗꯤ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯅꯦ ꯆꯥꯛꯀꯧ ꯆꯠꯇꯣꯏꯁꯦ꯫ ꯃꯥꯅꯤ, ꯂꯨꯍꯣꯡꯂꯛꯄ ꯆꯍꯤꯗꯨꯁꯨ ꯏꯃꯥ ꯂꯩꯇꯕꯒꯤ ꯆꯠꯇ꯭ꯔꯦ, ꯑꯣꯜꯂꯛꯄ ꯆꯍꯤꯗꯨꯁꯨ ꯏꯃꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯗꯕꯒꯤ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ꯫ ꯍꯟꯗꯛ ꯍꯦꯛ ꯀꯦꯊꯔꯒ ꯆꯠꯂꯨ ꯏꯅꯥꯎꯁꯤꯗꯤ꯫ ꯉꯁꯥꯏ ꯅꯅꯦꯝꯅꯒꯅꯦ ꯂꯐꯣꯏꯒ ꯌꯥꯝ ꯂꯩꯔꯛꯈ꯭ꯔꯗꯥꯏꯅꯦ, ꯅꯪꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯍꯥꯏꯗꯅ꯫ ꯂꯩꯔꯦ, ꯑꯃꯨꯛꯇꯣꯏꯕ ꯏꯃꯥꯒ ꯄꯥꯕꯒ ꯃꯣꯏ ꯇꯥꯗꯒꯅ ꯑꯩꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯅꯕꯅꯦ ꯍꯥꯏꯗꯅ ꯄꯪꯂꯩꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯕ ꯂꯥꯛꯇꯦ, ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯍꯩꯃꯥ, ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯂꯥꯛꯄ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯦ ꯃꯆꯟ ꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯅꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯃꯥꯅ ꯂꯥꯛꯆꯁꯅꯤꯁꯦ, ꯍꯌꯦꯡꯒꯨꯝꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯤꯛꯄꯨ ꯃꯅꯦꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ, ꯅꯃꯧ ꯂꯥꯛꯑꯦ꯫ ꯊꯣꯏꯕꯤ, ꯏꯆꯦ ꯆꯠꯂꯒꯦ, ꯏꯃꯥꯅ ꯀꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯑꯗꯨ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯅꯥꯛꯇꯅ ꯃꯅꯦꯝ ꯁꯥꯈꯤꯅ ꯐꯝꯗꯨꯅ ꯃꯃꯧꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯌꯣꯡꯆꯥꯛꯁꯤꯕꯨ ꯁꯤꯡꯖꯨ ꯇꯧꯔꯁꯤ, ꯀꯨꯝꯁꯤꯗꯤ ꯌꯣꯡꯆꯥꯛꯀꯁꯦ ꯉꯟꯅ ꯀꯩꯊꯦꯜꯗ ꯐꯪꯉꯤꯅꯦ꯫ ꯌꯣꯡꯆꯥꯛ ꯄꯟꯊꯥ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯑꯗꯣ ꯏꯃꯧ ꯊꯣꯏꯕꯤ, ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯍꯟꯒꯅꯨ, ꯏꯃꯥ ꯆꯥꯕ ꯉꯝꯗꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯃꯥꯜ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯇꯨꯅ, ꯑꯩꯈꯣꯏꯒꯤꯕꯨ ꯆꯥꯛ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ? ꯂꯣꯏꯔꯛꯀꯗꯧꯔꯦ ꯄꯥꯕ꯫ ꯐꯔꯦ ꯐꯔꯦ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯀꯨꯁꯦ꯫ ꯃꯃꯥ, ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯃꯇꯦꯡ ꯇꯧꯕꯤꯔꯤꯔꯣ? ꯍꯣ, ꯀꯨꯝꯁꯤꯗꯤꯅꯦ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯗꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯤꯗꯨꯕꯨ ꯑꯃꯨꯛ ꯅꯧꯗꯨꯅ ꯍꯪꯉꯛꯏꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯏꯄꯥꯝꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯗꯣ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯃꯁꯤ ꯍꯅꯨꯕꯁꯤꯗꯤ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯤ꯫ ꯃꯤꯅ ꯑꯃ ꯍꯥꯏꯔꯒ ꯃꯥꯅ ꯑꯃ ꯈꯨꯝꯕꯁꯦ, ꯀꯔꯤꯅꯨꯡꯒꯤ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯖꯔꯨꯕ ꯅꯣꯏꯗꯣ ꯍꯦꯛ ꯌꯧꯏ꯫ ꯄꯥꯎ ꯐꯥꯎꯅꯕ ꯑꯃ ꯏꯋꯥ ꯋꯥꯏꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯍꯩꯃꯥ, ꯆꯥꯛꯀꯧ ꯆꯠꯂꯔꯣꯏ ꯍꯥꯏꯔꯒ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯅꯨꯁꯜꯂꯛꯄꯒꯤ ꯄꯤꯌꯦꯡ ꯆꯣꯏꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯃꯁꯤ ꯅꯥꯄꯪꯕꯤꯁꯤ ꯃꯁꯤ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦꯗꯤ꯫ ꯃꯤꯅ ꯃꯁꯤ ꯂꯦꯡꯕ ꯌꯥꯔꯦ, ꯃꯥꯅ ꯑꯃꯨꯛꯇꯣꯏꯕ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯦ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯃꯁꯤꯗꯤꯕ꯫ ꯀꯔꯤꯅꯣ ꯍꯅꯨꯕ, ꯅꯃꯤꯠꯀꯥꯗꯣ ꯐꯩ ꯐꯩꯅ ꯌꯦꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯀꯨꯝꯁꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ? ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯆꯔꯒꯦ,
Hey, imo ibema, sakto sasat loisi. Nanyam na pangmise, sangan bizaragane. Ngantana tumhankrasi. Adu natrabadi, soitrang patrang adum nganglaga leirani. Asi haina chakum adudagi thoki. Ngaurida masi kya nubasi. Mina sakau basatlaroi haraga, mana sauri sibu karigino. Sidabu ngaudi hayari braiba. Masi hanubasi. Thoibi, manemgi mataududa madum tuminoksai. Saki magi thokpa wa makhatai. Taubudi masu aina kiena mauna satpado pamsat tauri. Ado ngai khuni mau noi ta saudubu hausik phawba sakaubugi pau haiba lakribasibo kaidoraba jano sakaubudi hayeng hangsit ta ngaire. Khangdi dei maisu kari haigadabno. Yera nakhina ga yam hairunu. Karino nang ta sauna angamba mai hapjaraksan. Nakhina ginya hidanaba aigi mau yauba yate. Yauruba yaba nateba. Nakhina dudi thoina darkar tade. Maru oiribadi masi manau harau tayamna sak sarama saminaduna nungsibagi mari sesinnahanbaduni. Asi haina saki magi thokpa wa pangangda ngangli. Somdana thoibigi mapamdani. Thoibigi manama ayingbi ningsil mamang aduda phamduna sanalikon mayam ama sizinduna sakyeng ningsilda tariba magi sakta madu yengsari. Mataududa mapuroiba asawbana. Haima, karino numidang se taurisina. Nati nangbu ngayak laitana chakaubu satpada sinanaba sanalikon singlu sizilibadubu karigid kunang saba tarine. Ayingbi marega tu kolaga mapuroiba asawbada. Kaino sum paksabarana yengmani yadrabu siba. Yadi haikidida sum nang ngayak laitana sanalikon singse pangsida sibaduda sum haibani. Ado moy tasa aigi sanalikon singse aigona sibada paksabra. Yam paksari. Kagase nangi sanalikon singdagi thaktorapa mangalduna pungan ngati. Adudi ai phi singsisu amuk insinge aduga masusya angonda paksai paksade sanai sanade do hairo. Asi haina phamungda thuptuna leiriba phi adu lauduna insili. Phasabra. Yam phazai. Ngaiko atopa amasya amuk inge karambana henna angonda phazai do hairo. Asi haina phamungda thuptuna leiriba phi singado singthok tuna amamuk in tauri. Asang mamasudo aduna hena paksari nangondadi. Adudi chakauba satpada asang mamasusya asiyoini illage ko. Hoi illo. Higado nang yak laitana singthok tuna inbada chakauba yawdringaida manbana hanba tari. Ho kaisung maloi. Asi haina ayingbi phi singado thupsili. Asauba magi nupida tapna asumna wahawdoraklamni. Nubi chakauba se hayang hangsita ngai. Thoibido hayengdi sakaubugi pau haiba satpirurage. Mapuroibagi waduda ayengbi mapuroibada mamit adu phairap yengduna. Kaidobagi sakau pau haiba sattuino yaroi satpa. Aikhoina haiba indabi madi yumasida khongul tanba yar. Magi yaifanaba aikhoina silaga mana aikhoibu miyamangna sakhatlamaga magi khomba haidu senkiba natro. Haiba indabi madi amukana yumsida changhanba yar. Aikhoisu aikhoigi tawfam thokpa maba luhongbikre loire. Makhatana maga mari lainabagi mathau tadi. Madu pumba hokre. Isaldo hek luhongkibadagi amukta phawba chakauba sasajibani. Aduna handakti chakaubirasi isando mabungaina chakaubagi pau haiba lakpado soidana khaurangda ngairamgani. Moita saugise nasanupido yam nungsibagi wanine. Aina mabu chakauba yaroi haina moita sauna aina haibu waga tadribase. Aibudi nasanupi haiba indabi lamketutuni hena lumna lawbagi moongneba. Adugi nateda sum chahi amagi manungda tang lakpu kumai oibasira. As yarase aina yaroi wa makhayam taranu. Asauba mana magi nupida masan musakaubagi pau haiba satki masan musakaubisi haina hanjin hairabisu magi nupina yaba kauba leiramne. Asaubasu matuna ngama misak ama oibana magi nupigi mayokta leiba ngamlamne. Mathangi numitni thoibi yahau nga naugatuna sumang tilongadu sitsinduna tauri. Haima, mawa, nangi waidu ima sipirage nang irumay tazaruro. Yanadi ima ay sum taurage. Ya siyang karino aybu sinya siyang dana wai sitki haigadro masidi. Haima, ima sidi. Ho ima wai siyang ay sum silage haibane. Kaino, adu kanalaw na nganglibudubu karigino. Mina takraga aybu napang mamiman kiroidro masidi tak na ngango niya. Ay diba? Kadai sumsito ay ngonda piro ima tawbirage.
ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕꯤ ꯁꯨꯝꯖꯤꯠ ꯑꯗꯨ ꯃꯅꯦꯝꯗ ꯄꯤꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯏꯔꯨ ꯁꯥꯗꯦꯡꯂꯕ ꯇꯨꯡ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯂꯤ ꯈꯣꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯊꯤꯔꯛꯂꯒꯦ ꯃꯣꯏꯇꯥꯗ ꯐꯥꯟꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯉꯥꯏꯕꯤꯔꯣ ꯉꯁꯤꯗꯤ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯀꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟꯗꯣ ꯑꯩ ꯉꯟꯇꯥꯅ ꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯁꯥꯒꯩꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯗꯈꯤꯅꯥ ꯍꯥꯞꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯂꯩꯔꯨꯁꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯐꯤ ꯐꯅꯦꯛ ꯂꯩꯔꯛꯁꯤ ꯆꯥꯛꯀꯧ ꯆꯠꯄꯗ ꯁꯦꯠꯅꯕ ꯑꯩꯒꯤꯗꯤ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯀꯔꯤꯒꯤ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯐꯖꯕꯒ ꯁꯦꯠꯂꯒ ꯀꯦꯊꯔꯒ ꯆꯠꯀꯗꯧꯅꯤ ꯀꯩ ꯅꯪꯅ ꯄꯥꯝꯃꯁꯨ ꯍꯥꯏꯌꯣ ꯑꯩ ꯂꯩꯊꯒꯦ ꯂꯩꯔꯅꯨ ꯌꯥꯔꯦ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯅ ꯑꯩꯅ ꯀꯔꯝꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯂꯥꯛꯂꯔꯣꯏ ꯑꯩ ꯈꯪꯉꯦ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯂꯥꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯀꯩꯁꯨ ꯂꯥꯛꯂꯔꯣꯏꯗ ꯇꯥꯆꯧꯗꯣ ꯃꯆꯜ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯃꯆꯜ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯀꯞꯍꯧꯅꯕ ꯁꯤ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯇꯣꯛꯑꯣ ꯀꯞꯄꯗꯣ ꯀꯩꯗꯧꯕꯒꯤ ꯏꯕꯥꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯆꯜꯅꯤ ꯅꯨꯡꯁꯤꯔꯤ ꯄꯣꯠꯅꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯇꯕꯒꯤꯕꯨ ꯑꯗꯨꯝꯅ ꯈꯟꯍꯧꯅꯕ꯭ꯔꯣ ꯏꯕꯥꯏꯍꯣꯏꯁꯨ ꯐꯔꯛ ꯇꯥꯕꯒꯨꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛꯅꯁꯨ ꯂꯣꯏꯕ ꯅꯠꯇꯕꯁꯤꯕꯨ ꯃꯇꯨꯡꯗ ꯆꯥꯃꯔꯛ ꯆꯠꯂꯁꯨ ꯌꯥꯏꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯇꯟꯖꯥꯗꯨꯗ ꯁꯥꯈꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯏꯃꯧꯅ ꯀꯞꯂꯤꯕꯕꯣ ꯏꯃꯧꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯕꯩꯅꯣ ꯏꯃꯧꯅ ꯀꯞꯂꯤꯁꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥ ꯀꯅꯥꯅ ꯈꯨꯠꯁꯨꯃꯩꯗꯤ ꯅꯪꯒꯤꯁꯤ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯔꯤꯔꯥ ꯏꯃꯧꯅ ꯀꯞꯂꯤꯕꯁꯦ ꯅꯪꯅ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯦꯕ ꯀꯩꯅꯣ ꯁꯤꯃ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯅꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯈꯤꯁꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯈꯖꯥꯏꯗ ꯈꯨꯄꯥꯛꯁꯤ ꯐꯥꯎꯔ ꯆꯥꯎꯔꯥꯛ ꯁꯥꯡꯂꯛꯂꯕꯗꯤ ꯀꯥꯏꯗꯅ ꯏꯁ ꯃꯃꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯇꯧ ꯅꯄꯥꯕꯨꯡꯅ ꯍꯥꯏꯗꯣꯛꯂꯒꯅꯦ ꯐꯨꯍꯜꯂꯕꯗꯤ ꯅꯪ ꯑꯔꯦꯝꯕꯗ ꯅꯈꯣꯡꯅ ꯈꯨꯠ ꯇꯦꯛꯀꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯕꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯕꯗꯨꯕꯣ ꯄꯦꯜꯂꯤ ꯑꯩ ꯏꯃꯥ ꯅꯪꯁꯤ ꯅꯨꯄꯤ ꯏꯃꯥꯁꯤ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏ ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅ ꯐꯨꯒꯦꯗ ꯍꯥꯏ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯗꯝ ꯍꯦꯛꯇ ꯊꯥꯏ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯃꯅꯦꯝꯕꯨ ꯈꯥꯝꯗꯣꯛꯏ ꯅꯨꯄꯤ ꯏꯃꯥꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯈ꯭ꯔꯣꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯤ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯂꯔꯣꯏ ꯊꯣꯏꯕꯤ ꯃꯅꯦꯝꯅ ꯇꯥꯅꯕ ꯍꯥꯏꯅ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝ ꯑꯗꯨ ꯃꯅꯦꯝꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯤ ꯍꯩꯃ ꯑꯩꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯨꯔꯦꯅꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯅꯥꯁꯦ ꯈꯔ ꯕꯦꯔꯥ ꯀꯥꯗꯅ ꯇꯧꯔꯤꯅꯤ ꯈꯣꯝꯕꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯅꯥꯁꯤ ꯈꯔ ꯇꯥꯊꯤꯗꯅ ꯕꯦꯔꯥ ꯀꯥꯗꯅ ꯇꯧꯔꯤꯅꯤ ꯈꯥꯏꯗꯅ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯅꯥꯁꯦ ꯑꯗꯨꯝ ꯇꯥꯊꯤꯔꯝꯂꯕꯁꯤꯕꯨ ꯌꯥꯏ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯥ ꯄꯪꯗꯕꯒꯁꯨ ꯁꯥꯅꯤꯡꯉꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯇꯧꯔꯤꯅꯤꯅꯦ ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦꯅ ꯃꯥꯁꯨ ꯈꯨꯝꯂꯤꯅꯤ ꯅꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤ ꯆꯥꯛ ꯊꯤꯔꯣ ꯑꯩ ꯊꯦꯡꯉꯤ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯥꯈꯤ ꯃꯅꯦꯝ ꯃꯃꯧ ꯑꯗꯨ ꯏꯪꯈꯣꯜ ꯁꯨꯃꯤꯟꯅꯔꯤ ꯁꯥꯈꯤ ꯂꯩ ꯃꯈꯣꯡ ꯁꯣꯝꯅ ꯃꯃꯧꯗ ꯋꯥꯔꯤ ꯂꯤꯔꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯍꯥꯏꯗꯅ ꯇꯧꯅꯔꯝꯃꯤ ꯍꯥꯏ ꯑꯗꯨꯉꯩ ꯃꯩꯗꯤꯡꯉꯨ ꯅꯨꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁꯅꯥꯅ ꯃꯕꯨꯡ ꯄꯣꯏꯔꯩꯇꯣꯟꯒꯤ ꯂꯧ ꯂꯣꯛꯄ ꯌꯦꯡꯕ ꯆꯠꯄ ꯃꯇꯝꯗ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯕꯨꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯆꯦꯡ ꯑꯃꯨꯕ ꯈꯔꯒ ꯆꯦꯡ ꯑꯉꯧꯕ ꯈꯔꯒ ꯂꯐꯣꯏ ꯂꯇꯪꯒ ꯍꯥꯞꯄꯤꯔꯛꯈꯤ ꯍꯥꯏ ꯃꯕꯨꯡꯅ ꯍꯥꯞꯄꯤꯔꯛꯄ ꯆꯦꯡ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯁꯅꯥꯅ ꯃꯄꯨꯔꯣꯏꯕ ꯅꯨꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕꯗ ꯄꯤꯖꯈꯤ ꯍꯥꯏ ꯆꯥꯛ ꯑꯗꯨ ꯆꯥꯕꯗ ꯌꯥꯝꯅꯁꯨ ꯍꯥꯎꯕ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯅꯨꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯃꯗꯨꯕꯨ ꯀꯥꯎꯗꯅꯕ ꯍꯥꯏꯗꯅ ꯃꯣꯟ ꯃꯈꯥꯗ ꯆꯦꯡ ꯑꯗꯣ ꯊꯝꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛ ꯆꯥꯛꯍꯥꯎ ꯃꯣꯟꯈꯥꯡ ꯍꯥꯏꯗꯅ ꯃꯤꯡꯒꯧꯅꯈꯤ ꯍꯥꯏ ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯅ ꯄꯤꯔꯛꯄ ꯆꯦꯡ ꯑꯃꯨꯕ ꯃꯈꯜ ꯑꯗꯨꯕꯨꯅ ꯆꯥꯛ ꯍꯥꯎꯋꯤ ꯍꯥꯏꯗꯅ ꯃꯕꯥꯏꯒꯤ ꯃꯃꯤꯡꯒ ꯀꯣꯟꯅꯅꯅꯦ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯗꯅ ꯃꯃꯤꯡ ꯊꯣꯟꯈꯤ ꯍꯥꯏ ꯑꯗꯨꯒ ꯂꯐꯣꯏ ꯂꯇꯪ ꯑꯗꯨꯕꯨꯅ ꯑꯣꯝꯗꯨꯅ ꯊꯝꯂꯨꯏ ꯍꯥꯏꯗꯅ ꯑꯣꯝꯄꯣꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤ ꯍꯥꯏ ꯑꯁꯨꯝ ꯇꯧꯅ ꯃꯆꯜ ꯂꯩꯁꯅꯥꯅ
ꯃꯕꯨꯡ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯆꯜ ꯂꯩꯁꯅꯥꯅ ꯃꯕꯨꯡ ꯄꯣꯏꯔꯩꯇꯣꯟꯕꯨ ꯆꯥꯛꯀꯧꯈꯤꯌꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗꯗꯤ ꯃꯩꯗꯤꯡꯉꯨ ꯅꯥꯎꯖꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯇꯝꯗ ꯃꯕꯨꯡꯕꯨ ꯆꯥꯛꯀꯧꯕꯒꯤ ꯃꯍꯨꯠ ꯃꯆꯦ ꯃꯆꯜꯁꯤꯡꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯆꯥꯛꯀꯧꯕꯁꯦ ꯍꯧꯗꯣꯛꯈꯤ ꯍꯥꯏ꯫ ꯃꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯁꯤꯡꯕꯨ ꯆꯥꯛꯀꯧꯕ ꯍꯥꯏꯗꯅ ꯆꯠꯅꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯏꯃꯥꯗꯤ ꯌꯥꯝ ꯈꯪꯉꯤꯅ? ꯀꯩꯌꯦꯕ? ꯍꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯈꯪꯉꯦ, ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯅꯣ ꯍꯥꯏꯕ? ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯝꯕꯒꯤ ꯈꯪꯕꯅꯤꯗ꯫ ꯊꯥꯔꯤꯛꯅ, ꯊꯣꯏꯕꯤ ꯅꯪꯕꯨ ꯏꯪꯈꯣꯜ ꯁꯨꯔꯤꯔꯣ? ꯍꯣꯏ ꯏꯆꯦ꯫ ꯅꯣꯏ ꯏꯪꯈꯣꯜꯁꯤꯗꯤ ꯍꯪꯆꯤꯠ ꯀꯌꯥꯝ ꯂꯥꯡꯉꯤꯅ? ꯂꯥꯡꯕꯅꯦ, ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯌꯥꯝ ꯂꯥꯛꯄꯅꯦ, ꯍꯛꯆꯥꯡꯒ ꯌꯥꯝ ꯇꯦꯛꯈꯠꯄꯅꯦ꯫ ꯑꯗꯨꯅꯦꯃꯤ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯌꯥꯝ ꯍꯪꯆꯤꯠ ꯂꯥꯡꯉꯦꯕ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯁꯦꯡꯒꯥꯎꯒ 2 ꯁꯨꯕ꯭ꯔꯣ? ꯁꯨꯔꯕꯗꯤ ꯑꯩ ꯑꯝꯇ ꯋꯥꯏꯒꯦ꯫ 2ꯗꯤ ꯁꯨꯗꯦ, ꯑꯃꯕꯨꯗꯤ ꯂꯩꯌꯦ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯋꯥꯏꯔꯣꯏꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ, ꯅꯪ ꯑꯗꯨꯝ ꯄꯨꯅꯖꯔꯣ, 2 ꯁꯨꯔꯒꯕꯨ ꯋꯥꯏꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯆꯠꯂꯔꯣꯏꯌꯦ ꯏꯆꯦ꯫ ꯀꯔꯤꯒꯤ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤ꯫ ꯍꯩꯃ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯏꯄꯥꯝꯗ ꯄꯨꯂꯞ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ꯫ ꯌꯥꯔꯗꯤ ꯏꯆꯦ, ꯃꯗꯨ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦ꯫ ꯍꯩꯃ, ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯑꯩꯒꯤ ꯏꯄꯥꯝꯁꯨ ꯅꯪꯒꯤ ꯅꯄꯥꯝꯒꯨꯝꯕꯅꯤ, ꯆꯠꯂꯨꯁꯤꯁꯦ꯫ ꯏꯆꯦꯒꯅꯦ, ꯅꯪ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝꯅꯕꯨ ꯍꯔꯥꯎꯅꯤ꯫ ꯑꯩꯈꯣই ꯏꯃꯥꯗꯤꯅꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯅꯪꯁꯦ ꯌꯥꯝ ꯏꯪ ꯇꯞꯄꯤ, ꯃꯆꯤꯟ ꯃꯈꯥ ꯌꯥꯝ ꯐꯩꯌꯦꯅ ꯑꯗꯨꯝ ꯁꯣꯟꯗꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯦꯒ ꯆꯠꯂꯨꯁꯤ꯫ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯍꯟꯗꯛꯇꯤ, ꯏꯆꯦ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯊꯥꯔꯤꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯅꯅꯕ ꯍꯥꯏꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨꯅ ꯃꯍꯩ ꯃꯍꯩ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯀꯞꯆꯔꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯕꯨꯁꯨ ꯆꯥꯛꯀꯧꯕꯤꯔꯝꯒꯅꯤꯀꯣ? ꯑꯩꯁꯨ ꯅꯤꯡꯉꯣꯜ ꯑꯇꯩꯒꯨꯝꯅ ꯀꯦꯅ ꯃꯧꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯂꯝꯒꯅꯤꯀꯣ? ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯆꯥ ꯑꯩꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯂꯥꯛꯄ ꯊꯧꯔꯝ ꯑꯁꯦ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯆꯥ ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯁꯤꯟꯕꯤꯕ ꯃꯄꯨ ꯃꯥꯅ ꯐꯪꯍꯟꯕꯤꯗ꯭ꯔꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ? ꯏꯃꯧ ꯊꯣꯏꯕꯤ! ꯃꯅꯦꯝꯅ ꯀꯧꯕ ꯇꯥꯕꯗ ꯊꯣꯏꯕꯤ ꯀꯞꯂꯝꯕꯗꯒꯤ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ ꯏꯃꯧ ꯊꯣꯏꯕꯤ! ꯏꯃꯥ! ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯊꯣꯏꯕꯤ ꯀꯞꯂꯨꯔꯦ ꯍꯥꯏꯕ ꯁꯥꯈꯤꯁꯨ ꯈꯪꯂꯦ꯫ ꯁꯥꯈꯤ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯏꯃꯧꯕꯨ ꯀꯞꯂꯤꯔꯣ? ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯁꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯏꯃꯧꯕꯨ? ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯉꯩ ꯑꯗꯨꯝꯅ ꯃꯅꯦꯝꯅ ꯊꯦꯝꯂꯛꯄꯗꯨꯗ ꯍꯦꯟꯅ ꯍꯤꯍꯤ ꯀꯞꯂꯛꯂꯝꯃꯤ꯫ ꯍꯩꯃ, ꯏꯃꯧ ꯊꯣꯏꯕꯤ, ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯏꯃꯧꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯦ, ꯉꯁꯤꯗꯤꯅꯦ ꯀꯞꯄ ꯍꯧꯅꯗꯦꯁꯦ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯅꯦꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯏꯕꯨꯡꯉꯣꯒ ꯅꯪꯒꯤ ꯅꯀꯨꯒꯅꯅꯦ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯇꯦꯡ ꯇꯧꯕꯤꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯄꯣꯊꯥꯖꯔꯣ, ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯂꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯍꯧꯔꯦ꯫ ꯂꯣꯏꯍꯧꯔꯕꯅꯤ ꯆꯥꯛꯈꯨꯝ ꯃꯥꯡꯒꯗꯣ, ꯄꯨꯡꯆꯥꯏ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯈꯔ ꯌꯥꯎꯁꯤꯟꯕꯤꯔꯨꯔꯁꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯤ꯫ ꯑꯌꯤꯡꯕꯤ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯣꯏ ꯇꯥꯆꯧ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯑꯩꯅ ꯄꯣꯠꯆꯩꯒ ꯂꯣꯏ ꯍꯥꯞꯂꯕꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯗꯈꯤꯅꯥꯗꯤ ꯈꯔ ꯌꯥꯝꯂꯝꯅꯤꯕꯨ ꯅꯨꯄꯥ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯤꯛ ꯑꯃ ꯁꯥꯕꯤꯔꯦ ꯍꯥꯏ, ꯇꯌꯥꯏꯅ ꯈꯨꯖꯤ ꯑꯃ ꯁꯥꯕꯤꯔꯦ ꯍꯥꯏ, ꯑꯗꯨꯒ ꯇꯥꯇꯣꯟꯅ ꯈꯨꯗꯣꯞ 2 ꯑꯃꯒ ꯁꯥꯕꯤꯔꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯥꯝꯖꯕꯤ ꯊꯣꯛꯑꯦꯅꯦ꯫ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ, ꯑꯗꯨ ꯊꯦꯡꯂꯦ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯑꯆꯧꯕꯁꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯄꯥꯔꯤꯅ ꯃꯆꯟꯅꯨꯄꯤ ꯁꯅꯥ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯇꯨꯅ ꯑꯣꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯆꯧꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯆꯜ ꯊꯣꯏꯕꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯦ꯫
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯍꯩ ꯔꯥ ꯌꯥꯎꯕ ꯁꯦꯡꯒꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯆꯧꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯥ ꯑꯆꯧꯕ, ꯇꯥ ꯑꯆꯧꯕꯧ! ꯍꯩꯃꯥ, ꯁꯅꯥ, ꯅꯪ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯏꯔꯣ? ꯍꯣꯏ, ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ, ꯍꯩ ꯔꯥ ꯈꯔ ꯉꯥꯃꯣꯛ ꯈꯔꯒꯅꯤ꯫ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯏꯅꯝꯃ ꯑꯌꯦꯡꯕꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯦ ꯐꯖꯅ ꯉꯟꯕ꯭ꯔꯥ ꯈꯟꯕꯅꯤ꯫ ꯏꯅꯝꯃ ꯑꯌꯦꯡꯕꯤꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗꯒꯤ ꯉꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯥꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯅꯠꯇꯦꯗ, ꯅꯣꯡ ꯍꯥꯟꯕ ꯉꯥꯏꯕꯗ꯫ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯦꯕꯒ ꯍꯧꯗꯨꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯣ ꯏꯇꯥ ꯊꯣꯏꯕꯤꯗꯤ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ? ꯃꯥꯔꯣ? ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯤ, ꯂꯥꯛꯑꯔꯣꯏ꯫ ꯑꯦ, ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯦ? ꯑꯆꯧꯕ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯅ꯫ ꯑꯩꯗꯤ ꯏꯇꯥꯒ ꯎꯅꯔꯅꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯁꯦ꯫ ꯅꯪ ꯅꯇꯥꯗꯣ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤꯅꯤ꯫ ꯁꯅꯥ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯇꯥ ꯊꯣꯏꯕꯤꯅ ꯆꯥꯛꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯃꯕꯨꯡꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯤꯗꯕꯒꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯥꯗꯤ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯐꯔꯛꯅꯣ ꯃꯥꯅ ꯇꯥꯔꯤꯗꯨꯕꯣ? ꯃꯗꯨꯒꯤ ꯑꯉꯥꯎꯕꯤꯗꯨꯕꯨ ꯀꯣꯛ ꯂꯥꯛ ꯌꯥꯏꯗꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯂꯥꯛꯄ ꯊꯧꯔꯝꯁꯤꯕꯨ ꯆꯠꯅꯤꯡꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯃꯨꯛ ꯇꯣꯏꯕ ꯈꯨꯠ ꯊꯦꯛꯂꯒ ꯅꯨꯃꯤꯠ ꯄꯥꯕꯗ ꯁꯤꯒꯦ ꯇꯧꯏ, ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯇꯦꯅꯦ꯫ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯐꯔꯛ ꯇꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤꯕꯨꯗꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨ ꯐꯔꯦ ꯇꯥ ꯑꯆꯧꯕ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯣꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯔꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯆꯥꯛꯀꯧꯕ ꯆꯠꯅꯤꯅ ꯂꯣꯏꯁꯤꯟꯍꯧꯔꯤ꯫ ꯑꯗꯨꯅ ꯇꯥꯆꯧꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯇꯦꯡ ꯈꯤꯇ ꯇꯧꯕꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯂꯒ ꯏꯃꯨꯡ ꯅꯣꯏꯗ ꯀꯣꯏꯔꯛꯀꯦ꯫ ꯑꯩ ꯆꯠꯂꯦ ꯇꯥ ꯑꯆꯧꯕ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯆꯧꯕ꯫ ꯁꯅꯥꯅ ꯆꯠꯈ꯭ꯔꯕꯗ ꯇꯞꯅ ꯃꯥꯡꯒꯣꯜ ꯙꯥꯔꯤꯗꯨꯗ ꯐꯝꯊꯗꯨꯅ ꯃꯪꯗꯨꯅ ꯂꯩ꯫ ꯑꯆꯧꯕ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯆꯜ ꯃꯆꯦꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯅꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯃꯆꯜ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯜ ꯊꯣꯏꯕꯤꯗꯣ, ꯃꯥꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯂꯝꯒꯅꯤꯀꯣ? ꯀꯔꯤꯁꯨ ꯆꯠꯅꯤꯡꯂꯣꯏ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯂꯥꯛꯄ ꯅꯤꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯆꯠꯅꯤꯡꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯏꯆꯜ ꯊꯣꯏꯕꯤꯕꯨ ꯆꯥꯛꯀꯧꯕꯤꯗ꯭ꯔꯤ꯫ ꯃꯕꯨꯡ ꯑꯌꯦꯡꯕ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯏꯆꯜꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯕ ꯍꯥꯏꯕꯁꯤꯕꯨ ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯑꯆꯧꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯏꯆꯜꯅ ꯃꯕꯨꯡ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯏꯆꯜꯕꯨ ꯂꯧꯔꯨꯒꯅꯤ꯫ ꯑꯁꯤ ꯈꯟꯅ ꯑꯆꯧꯕ ꯄꯟꯊꯕ ꯇꯧꯗ ꯃꯆꯜ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯅ ꯊꯣꯏꯕꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣꯅ, ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪ ꯇꯥꯆꯧ ꯂꯥꯛꯂꯤꯅꯦ꯫ ꯇꯥꯆꯧ ꯂꯥꯛꯑꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯄꯥꯟꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯌꯦ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ? ꯍꯣꯏ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ꯭ꯔꯥ? ꯊꯣꯏꯕꯤ ꯍꯔꯥꯎꯕꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯜꯅ ꯀꯞꯂꯤꯕꯅꯤ? ꯅꯪꯕꯨ ꯇꯥꯆꯧꯗ ꯋꯥꯔꯧꯔꯕ꯭ꯔꯣ? ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯏꯆꯜꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯎꯔꯒ ꯇꯥꯆꯧꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯇꯥꯆꯧ, ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ꯫ ꯇꯥꯆꯧ, ꯀꯔꯤꯒꯤ ꯅꯆꯜꯅ ꯇꯥꯆꯧꯗ ꯋꯥꯔꯧꯗꯣꯏꯅꯣ? ꯅꯆꯜꯅ ꯇꯥꯆꯧꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯍꯩꯃꯥ, ꯑꯆꯧꯕ ꯅꯪ ꯂꯥꯛꯏꯔꯣ? ꯍꯣꯏꯅꯦ, ꯑꯩ ꯂꯥꯛꯆꯔꯤ꯫ ꯆꯥꯒ ꯆꯥꯗ꯭ꯔꯤꯗ ꯑꯩꯈꯣꯏꯗꯤ꯫ ꯍꯧꯔꯛꯑꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤ꯫ ꯃꯥꯃ, ꯅꯌꯥꯅ ꯇꯧꯔꯤꯕꯁꯤ ꯆꯠꯅꯕꯤ ꯋꯥꯡꯃꯕꯨꯗꯤ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯏꯆꯜ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯏꯆꯜꯒ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯖꯔꯨꯒꯦ꯫ ꯃꯥꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯅ ꯃꯥꯃꯅ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪ ꯃꯥꯃꯅ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯂꯣꯏꯁꯤꯜꯂꯨꯆꯣ꯫ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇ ꯍꯥꯏꯌꯨꯗꯅ꯫ ꯅꯣꯏ ꯊꯣꯛꯄ ꯖꯨꯖꯥ ꯄꯪꯇꯧꯗ ꯇꯧꯅꯩ, ꯑꯩꯗꯤ ꯑꯝꯇꯁꯨ ꯈꯪꯗꯦ ꯍꯥꯏ ꯋꯥꯅꯤ, ꯇꯥꯍꯟꯗꯦ ꯀꯔꯤꯝꯇ꯫ ꯑꯣ, ꯅꯌꯥ ꯅꯨꯄꯥꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯆꯥꯛꯀꯧꯕꯒꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ꯫ ꯀꯔꯤꯑꯕ? ꯑꯣ, ꯅꯌꯥ ꯅꯨꯄꯥ ꯑꯆꯧꯕꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯆꯥꯛꯀꯧꯕꯒꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯕꯅꯤ꯫ ꯍꯩꯃꯥ,
imong nangbu nang tasaw na lawba lai haise chanaba loisiluro ne ine su nayaga loina chatlurase hauba hautaba sak charam tang chaminarusi o mama nang su naya nupa na chasi haine ha tomat magi nupigi manakta sangsinduna khonjen adu kalapna o naya nupa nang su moi de sak charam tang chaminarusi ye ai di lak na roi ke dai bungo nasal tang oina laksara sani hai ima oi be ma nang mu lep tan lai ranu ne thieng khrani ne matam sia sasat loisiluro ibung gi thoibe so na fi loisiluro khoi ta saw asiai tuna harauna magi ka da sen sin ki asoba masal gi harau sama tawbu nusini yengsau saki amadi kombana thoibina ningol sakau bu satpada punana ba haina lebiba posai asa thak sing adu sakina mapalda puthoraktuna kompak amada loin haplammi imawna sakau bu satpada punana ba haiduna leiba posai singsia aidi aremada magladra haiduna khalurabani adu maglaroi lai se laiti lai pasani ko imawgi waba dungai tabase amukta kokhan biyu oida nisabase lai sina ubidana thaujan bire asi haina yubiga do taithokna kompak adu da hapli mataw adu da asoba madom asumna khanchai silna ingul sakau bu satpada punana ba haiduna potsaiga langna tawjari base aine sakau pau hai bu satpidida isi kaya adamatik sajib mabu ni yengune ngasi aina kariguma isal bu lobu laklamdrabadi isal na mabu ngaibu kaya da warauramgudaba khallubudo ido huziktada ningamdaba phaurakli somna thoibi magi kada hobe loisini matawado mapuraiba khombana mumonokna thawai tana yengzari nahan aina leiba phifanekto adoina sekoko setoine ado moi tada nekse kosimta pansinbirowa kadai asi haiduna lekphang ado thoibi gi mangak samadu sijinbi thoibi nasiri nang siam phajai nangna sum harau se busi uraga kahino khangti ayu wakhalse haifam kaknana nukai moi tada sisi namai namika do kharam kesilo yareda aidi mai mite kaya yaksin tesin tawbase pamde yamna kesin mado haina deba apangbi nangol jakau busat paisidi ketharaga satom nangidudi kemanj haragesilo asi aina khomba thoibina sakau busatlani haibaduda mana hena thawai yaubirami asumna thoibi loisinba loiraduna magi kadagi thuklaklammi imausidi laigi masabu male ne ngasidi ondokna phazareda yengbagi penba naidri haiwani adubudi khul leikaida aigi imaudagi henbi kanama leiponte aigi imauni haibada khul leikai mamangda sauthok saribani kaino asi haina manemaku anidu mamaubu thagatni matawado asawbu sunoktuna yengzari masanupibu manemakuna luna sana tawibasi uraga asawba magi thamoidi ipen penjaba haibadu oiramni sese thenglani sanaba tawro nang ta sawse ngaibadu waramlani hai imagi khomba imaugi posai ga se amukta thangdu se hoima tibi thoknaba tawrse ibai thoknaba tawrse baba namau satnukige ima namau satnukige horen gan halake imau no horen imagi nga thungba purak tawriba ho namau nupina nangi nga thungdo purakani hida angau bisidia aikoi sida nga thungdiba sidi puraktrabasu yare ni nangba aigi mau sinhaiba manem aibu hau pijaning basidi makoi singdo sakigi matawadu nokpa khangi asumna khombana thoibigi posai singadubu thongal phawba thindok pirami thoibina kena mongna phasau phise laiting set chaduna sakribadu mane makuna thawai tana momonok na yengzahawi asumna asawba madi thoibisu mayum yoraklami thenglabasu thengna asawbana kaitheldagi ngazau ama leiduna makut mangna thonglaga masalga harau saminari asawba saksakhom ama masanda nungsina inbiraklammi sisi tasawna inbibu sakse sawse uire ibung ni silbu sak inbidaba thoibi iroinaba mit yengna mabungda yengduna mabungni ilakliba sak adu harauna sarabni nga tawbuga se sasi yamlei isalna wokchu phau nang tasawna hapidoini yarangde tasaw woklei yamankre asumna sak saba toklabada asawbana masalgini haidana mana kaitheldagi leirakpa phanekki du puthораktuna masalgi mafamda khudol tawbirami
ꯑꯗꯨꯒ ꯃꯁꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯏꯆꯜꯁꯤꯗꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯆꯥꯛꯀꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯍꯥꯞꯄꯁꯨ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯉꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯆꯧꯒꯤ ꯅꯐꯝꯗꯒꯤ ꯅꯆꯜ ꯑꯩꯅ ꯈꯨꯗꯣꯜ ꯑꯃꯇ ꯅꯤꯖꯒꯦ꯫ ꯀꯔꯤꯕꯨꯅꯣ ꯏꯆꯜꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯅꯪꯒꯤ ꯇꯥꯆꯧꯅ ꯏꯆꯜꯒꯤꯗꯃꯛꯇ ꯄꯤꯒꯦ꯫ ꯇꯥꯆꯧ, ꯅꯆꯜꯅ ꯇꯥꯆꯧꯒꯤ ꯅꯐꯝꯗꯒꯤ ꯄꯥꯝꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯇꯥꯆꯧꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯏꯄꯥꯝ ꯂꯝꯗꯝ ꯍꯥꯟꯅ ꯌꯦꯡꯂꯛꯄꯗ ꯇꯥꯆꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯇꯥꯆꯧꯅ ꯅꯆꯜꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯇꯥꯆꯧ ꯑꯃꯗꯤ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯕꯨꯡ ꯑꯃꯗꯤ ꯃꯆꯜ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯆꯧꯅ ꯊꯥꯗꯠꯄꯤꯒꯅꯨ꯫ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯆꯜꯕꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯉꯁꯤ ꯏꯆꯜꯅ ꯅꯕꯨꯡꯉꯩꯒꯤ ꯏꯐꯝꯗ ꯅꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯅꯕꯨꯡꯉꯩꯅ ꯏꯆꯜꯒꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯈꯛ ꯃꯤꯔꯥꯏꯔꯨꯏ, ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯜꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯒꯅꯤ꯫ ꯇꯥꯆꯧ, ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯁꯦ ꯅꯆꯜꯅ ꯂꯣꯏꯍꯟꯅꯤꯡꯗꯦ꯫ ꯏꯃꯥ ꯄꯥꯕꯗꯨ ꯑꯃꯨꯛꯇꯪ ꯌꯥꯎꯖꯔꯝꯂꯕꯗꯤ ꯅꯆꯜꯒꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯄꯦꯟꯒꯗꯕꯅꯤ꯫ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯀꯞꯀꯅꯨ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯃꯄꯤ ꯇꯥꯅ ꯀꯞꯄꯇ ꯍꯣꯏꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯁꯨ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯥꯕꯤ, ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯅꯤ꯫ ꯅꯪ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏꯀꯣ꯫ ꯏꯇꯥ, ꯂꯥꯛꯑꯣ ꯐꯝꯁꯦ꯫ ꯁꯅꯥ, ꯂꯥꯎ ꯆꯪꯉꯨ꯫ ꯅꯇꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧ꯫ ꯇꯥꯆꯧꯅ ꯍꯩ ꯔꯥ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯀꯦ ꯆꯥꯅꯅꯕ꯫ ꯍꯣꯏ ꯇꯥꯆꯧꯕ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥ ꯁꯅꯥꯒꯁꯨ ꯎꯅꯕ ꯐꯪꯖꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯅ ꯈꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯌꯤꯡꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯨꯄꯥ, ꯅꯨꯄꯥ! ꯍꯩꯃꯥ, ꯅꯪ ꯍꯜꯂꯛꯄ? ꯑꯩ ꯍꯜꯂꯛꯄꯒ ꯂꯥꯏꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯇꯥꯆꯧꯅ ꯅꯆꯥꯅꯨꯄꯤꯗꯨ ꯂꯧꯔꯒ ꯆꯥꯛꯀ ꯆꯥꯃꯤꯟꯅꯩ ꯍꯥꯏꯁꯦ? ꯉꯁꯤꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯜꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯅꯤꯡꯉꯣꯜꯅꯤ, ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯆꯧꯅ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣꯕ? ꯅꯨꯄꯤ, ꯅꯪ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨ꯫ ꯌꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ꯫ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯩꯗꯧ ꯇꯨꯃꯤꯟ ꯂꯩꯗꯣꯏꯕ? ꯃꯍꯥꯛꯊꯛ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕꯗꯣ? ꯃꯍꯥꯛꯊꯛ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯤꯕꯗꯣ? ꯃꯗꯨꯗꯤꯅꯦ, ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯏꯆꯜꯒꯤ ꯈꯪꯅ ꯆꯪꯕꯤ ꯂꯩ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯄꯥꯝꯒꯤ ꯅꯧꯄꯥ ꯊꯣꯛꯄꯗꯨꯗ ꯆꯜ ꯊꯥꯖꯅꯤ ꯍꯥꯏꯗꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯕꯒꯤ ꯆꯣꯞꯆꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯨ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯜꯗꯨꯕꯨ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯕꯗꯣ ꯃꯗꯨꯗꯒꯤ ꯊꯣꯛꯂꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯃꯁꯤꯗ ꯑꯩꯒꯤ ꯏꯆꯜꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯥꯜꯂꯤꯕꯁꯤ ꯑꯩꯅꯤ ꯁꯤꯅꯤꯅꯦ꯫ ꯅꯪꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤꯅ ꯅꯨꯄꯥ꯫ ꯃꯗꯨꯒꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯑꯝꯕꯗꯒꯤ ꯏꯄꯨꯔꯣꯏꯕꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ꯫ ꯀꯔꯤ ꯄꯣꯠꯁꯦꯝꯕꯨ ꯇꯧꯔꯝꯂꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯗꯨꯒꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯗꯣ꯫ ꯑꯌꯤꯡꯕꯤꯅ ꯋꯥ ꯍꯥꯏꯕꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯑꯆꯧꯕ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ, ꯑꯩꯒꯤ ꯏꯆꯜꯗ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝ ꯑꯁꯤ ꯀꯥꯏꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯌꯨꯝ ꯑꯁꯤꯕꯨ, ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯤꯕꯗꯤ ꯅꯪꯅꯤ, ꯅꯪ꯫ ꯌꯨꯝꯒꯥꯏꯕꯤꯗꯤ ꯑꯩꯒꯤ ꯏꯆꯜ ꯅꯠꯇꯦ, ꯅꯪꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕꯅꯤ꯫ ꯃꯕꯨꯡ ꯃꯆꯜꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯗꯨꯕꯨꯁꯨ ꯅꯪꯅ ꯊꯥꯗꯠꯄꯅꯤ꯫ ꯅꯪꯗꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤꯅꯤ, ꯃꯧ ꯌꯨꯝꯒꯥꯏꯕꯤ꯫ ꯃꯣꯏ ꯇꯥꯆꯧ, ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯅꯈꯨꯠ ꯐꯥꯎꯕ ꯊꯥꯔꯕꯅꯤꯀꯣ꯫ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯆꯝꯖꯔꯕꯤ ꯏꯆꯜꯕꯨ ꯐꯠꯇꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯣ, ꯃꯣꯏ ꯇꯥꯆꯧꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯍꯦꯜꯂꯦ ꯇꯥꯛꯄꯅꯤꯅꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯍꯥꯏꯗꯤ ꯀꯩꯅꯣ? ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯏꯔꯦꯝꯈꯛꯀꯤ ꯏꯆꯜꯅꯤ꯫ ꯑꯌꯤꯡꯕꯤ, ꯅꯪ ꯅꯕꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯨꯕꯅ ꯑꯩꯅ ꯏꯆꯜꯕꯨ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯕ? ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯏꯁꯤꯜ ꯏꯄ꯭ꯋꯥ ꯆꯥꯛ ꯆꯔꯥ ꯑꯃꯈꯛ ꯆꯥꯃꯤꯟꯅꯕꯁꯤꯗ
ꯅꯪꯅ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯍꯧꯅꯔꯤꯕ꯭ꯔꯥ? ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯊꯔꯒ ꯌꯦꯡꯉꯨ. ꯅꯪꯁꯨ ꯅꯤꯡꯉꯣꯜ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯏꯆꯜꯗ ꯇꯧꯔꯤꯕꯁꯤꯒꯨꯝ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯅꯅꯝꯃꯁꯤꯡꯗꯨꯅ ꯅꯪꯉꯣꯟꯗ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯍꯥ? ꯑꯌꯤꯡꯕꯤ, ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ. ꯑꯌꯤꯡꯕꯤ ꯉꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯛꯄ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯃꯈꯥ ꯇꯥꯏ. ꯏꯆꯜꯗꯨꯕꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦ, ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯅ ꯃꯗꯨꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯆꯕ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗꯕꯨ ꯅꯪꯅ ꯑꯐꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯗ꯭ꯔꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯒꯨꯝꯕ ꯌꯥꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯔꯣꯏ, ꯌꯥꯔꯔꯣꯏ. ꯃꯣꯏꯇꯥꯁꯧ, ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯐꯠꯇ ꯋꯥꯈꯜꯗꯨ ꯁꯦꯝꯗꯣꯛ. ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯪꯒꯤ ꯅꯔꯦꯝꯈꯥꯛꯀꯤ ꯅꯆꯜꯃꯛ ꯅꯅꯥꯎꯃꯛꯅꯤ ꯈꯜ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤ ꯇꯠꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪ ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯇꯠꯈꯤꯕ ꯌꯥꯏ. ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯔꯔꯣꯏ. ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯈꯛ ꯇꯣꯡꯂꯔꯣꯏ. ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯅꯤ. ꯑꯗꯨꯅ ꯑꯩ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯗꯨ ꯆꯠꯀꯅꯤ. ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯊꯛ ꯀꯥꯒꯦ ꯇꯧꯔꯛꯂꯕ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯤ. ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯅꯇꯤꯟ ꯌꯣꯟꯊꯔꯒ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯗꯣꯝ ꯈꯟꯊꯁꯧ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯑꯌꯤꯡꯕꯤ ꯆꯪꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯍꯥꯛ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯔꯛꯄꯒꯨꯝꯁꯨ ꯇꯧꯏ. ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯑꯩꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ ꯃꯁꯤꯟ ꯃꯧꯄꯥꯒꯤ ꯃꯔꯤ ꯊꯥꯗꯗꯨꯅ ꯃꯁꯤꯟ ꯃꯧꯄꯥꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯥꯞꯅꯗꯕ ꯁꯤꯜꯂꯨꯔꯤꯕꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂ? ꯃꯁꯤ ꯍꯧꯅꯕ ꯅꯠꯇꯦ. ꯃꯣꯏꯇꯥꯁꯧꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯩꯗꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤꯅꯤ. ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯅꯤ. ꯏꯆꯜ ꯊꯣꯏꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯣꯜ ꯇꯥꯔꯛꯇꯅꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯤ ꯇꯠꯅꯅꯕ ꯁꯤꯜꯂꯨꯔꯤꯕ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯔꯝꯂꯕꯅꯣ. ꯑꯩꯅ ꯏꯆꯜꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯏꯅꯝꯃꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯔꯕꯗꯤ ꯑꯩ ꯈꯛ ꯅꯨꯡꯉꯥꯏꯔꯣꯏꯀꯣ. ꯑꯩꯍꯥꯛ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯦ ꯏꯁꯥ ꯏꯗꯣꯝ ꯁꯦꯝꯗꯣꯛꯆꯔꯒꯦ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯅ ꯋꯥꯔꯧꯗꯨꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯈꯤꯗꯕꯁꯨ ꯌꯥꯏ. ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯗꯣꯝ ꯈꯪꯖꯔꯛꯇꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯅꯧꯍꯧꯅ ꯑꯃꯨꯛ ꯐꯪꯖꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯕꯒꯤ ꯃꯔꯤꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯈꯤꯔꯝꯃꯤ.